ꯃꯌꯥꯝ ꯁꯤꯗ ꯁꯤꯁꯦ ꯃꯣꯂꯣꯝꯅꯦꯕꯀꯣ ꯅꯍꯥꯟ ꯑꯩ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯔꯨꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯌꯥꯝ ꯇꯔꯥꯃꯨꯛ ꯆꯪꯉꯛꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯇꯨꯝ ꯍꯧꯒꯠꯄꯕꯨꯗꯤ ꯀꯨꯏꯔꯦ ꯑꯗꯨꯝ ꯃꯥꯏ ꯇꯥꯗ꯭ꯔꯤꯑꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯊꯦꯡꯉꯦ ꯄꯨꯡ 3 ꯇꯥꯔꯦ ꯉꯁꯥꯏꯗꯒꯤ ꯃꯣꯕꯥꯏꯜ ꯉꯥꯏꯍꯥꯛ ꯌꯦꯡꯉꯝꯕ ꯚꯤꯗꯤꯑꯣ ꯌꯦꯡꯉꯝꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯍꯧꯅꯕ ꯇꯧꯔꯁꯤ ꯂꯦꯠꯁ ꯒꯣ ꯑꯗꯣ ꯃꯌꯥꯝꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯅꯔꯕꯣ ꯌꯦꯡꯉꯣ ꯍꯧꯖꯤꯛꯁꯦ ꯅꯨꯡꯁꯥ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯨꯡꯁꯥ ꯁꯥꯕꯅ ꯂꯣꯏꯔꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣꯗꯣ ꯃꯌꯥꯝ ꯁꯤ ꯇꯦꯕꯜꯁꯦ ꯂꯩꯁꯦ ꯌꯦꯡꯉꯣ ꯑꯗꯣ ꯁꯤꯗꯩꯁꯦ ꯑꯩ ꯇ꯭ꯌꯨꯁꯟ ꯇꯥꯛꯑꯦꯕꯀꯣ ꯅꯨꯡꯊꯤꯟꯗ ꯏꯚꯤꯅꯤꯡꯗ 4ꯗꯒꯤ ꯇꯥꯛꯑꯦ 1ꯗꯩꯅ ꯀ꯭ꯂꯥꯁ 5 ꯐꯥꯎ ꯇꯥꯛꯑꯦꯕꯀꯣ ꯑꯉꯥꯡꯁꯤꯡ ꯇꯥꯛꯑꯦ ꯁꯤꯗꯩꯁꯤꯗ ꯑꯗꯣ 1 2 3 4 ꯈꯛ ꯑꯉꯥꯡ ꯑꯗꯨꯒ ꯑꯩꯒ ꯁꯤꯅ ꯑꯩꯒꯤ ꯁꯤꯠ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯀ꯭ꯔꯤꯁꯅꯃꯣꯍꯟ ꯁ꯭ꯀꯨꯜ ꯆꯠꯇꯣꯔꯦ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏ BMW ꯂꯩꯔꯦ स्कूल किसमोन स्कूल थी दुनी सिगा बेबिता शर्मा लेरे कई है बा कोई किसमोन थकले स्कूल थिंदोरे कई किसमोन उदिनी कारबो कारबो अब कम रहो करो मैम अदो किसमोन की स्कूल यौरे सिदा लेरे किमनुंगा मैम चंगरे दो सेव ने मैम सी कोई हेरो नहीं नंग क्या कोई यंग कब गए पैसे लगे बंद हो बाय मैम सी स्कूल से यंगो अदुगा सी स्कूल सिना आई तमक स्कूल निको सिसिगा अदुगा सिसिगा चनी से इन तमक स्कूल नि अदुगा सोलु स्कूल ले सिदा नोबो साबनि को यंगो कोई स्कूल से अदुगा सी सुमांग सिदा कोई कबड्डी सनारमिने आंगांग ओइ कांदा अदो से केकोलोबी सनारमिने मैम तो माइ ताब लोरेबको चिन तेंब लोरे अदो हजे ब्रेकफास्ट तबे तौरी इसिंग ग्लास हम थाए अदो ये हजे चा थके तौयेबको अदो मैम दो चरके चेंगो तन्ने अदुगा चा लेरे चाहौगी तन्निको चाहौ तन्ने सिसु चाहौगिने अदुगा सिगा चा लेरे चंगांग आई संगोम चागा थक्तरेबको हजी चंगांग ओने थाए मैम सिदा सिसे मोलमनेबको नहान आई गाड़ी एक्सीडेंट ओइरुरे अदुगा खोंसु गाइगरेबा खोंसे हादि मरेंग चला हकचेबको अदो सिटेशनलानी कंजन्नबको अदुगा सिसिना आई हिदाक मैम से आई हिदाक ने जेंगोदो मैम से हिदाक ने अइना हिदाक चारिसे चाही अनि फारेको नुंतिगिने हिदाक चारिसे डेली अदुगा हौजिकपुदी फारे चारि बैदाक्सिना नाप्स किनेबको सिंगली मरिगिने अदुगा सिसे हजिक चाबदे फारे अदो हजिक सि चारानी सिसे चारानी को सिना मॉर्निंग चारानी अदुगा सिसिना केनो चारानी नाइट के चारानी सिना गुली 5 सिना गुली केनो गुली केनो गुली 4 का ओरबनी गुली सिसु 5 चादोनी मैम दुगा इन चारि बैदाक से हिदाक से चारि बैदाक से कगिनो हबा कांदा सिंगक छमरी से सिगिनेबको सि नाप सिगा नायबा कगिनो खंदे सजगा सामना आई हनासु मैम हाग्रबनिको अदुगी हिदाक के चाबनिको अदो चई अनि फारबने इन डेली हिदाक चारि से अहमदे एलोपैथिक चारमे बेजीगा मैम कामन लोग्रबने अदो फत्तेबको अदो सिंबा सि होमियो के चाबगिदी चाबदगी फरेबको देगी केनोसु चावरे कई कौरी होमियो सिसु केनोनेबा आयुर्वेदिक निनको सिसु आयुर्वेदिक ने अदुगा डायरेक्ट आयुर्वेदिक चावरे अदुसु फत्ते अदुसु चाबलेदी फरे से मोदो सी टेबल से खंगब्रा सी टेबल से एगी मुगपांग तो बगी टेबल लोनेबको अदुते नहान वाइ ते उबदो अदुदो मैम ममांग उतखिबनेबको यंगद्रगदि दुम यंगबिरो अदु सी सेमजिलेबा सी से सेमे नंदो जो पी एशल है
ꯃꯈꯣꯡꯁꯤ ꯁꯤ ꯇꯦꯛꯎꯔꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯁꯝꯖꯤꯜꯂꯦ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯊꯛꯄ ꯍꯤꯗꯥꯛꯁꯨ ꯆꯥꯕ ꯈꯣꯠꯄ ꯂꯣꯏꯔꯕꯅꯤꯅ ꯑꯩꯅ ꯀꯥꯡꯈꯗ ꯃꯀꯣꯛꯁꯦ ꯅꯣꯟꯊꯔ ꯑꯩ ꯌꯦꯡꯕꯅꯦꯕꯀꯣ ꯑꯗꯨꯗ ꯍꯥꯟꯅ ꯑꯩꯅ ꯆꯦꯟꯕꯗ ꯔꯟꯅꯤꯡ ꯇꯧꯕꯗ ꯎꯞꯄ ꯈꯣꯡꯎꯞꯇꯣ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨ ꯈꯣꯡꯎꯞꯇꯣ ꯑꯩ ꯀꯥꯎꯈ꯭ꯔꯕꯅꯦ ꯑꯗꯣ ꯁꯤ ꯈꯪꯅꯤꯡ ꯅꯤꯡꯉꯛꯄ ꯀꯥꯟꯗ ꯎꯕ ꯀꯥꯟꯗ ꯌꯥꯝ ꯃꯣꯠꯂꯝꯃꯦ ꯑꯗꯣ ꯑꯩ ꯁꯨꯗꯣꯛꯈꯤꯒꯦ ꯃꯌꯥꯝꯁꯨ ꯎꯠꯆꯔꯛꯀꯦ ꯈꯣꯡꯎꯞꯇꯨꯒꯤ ꯐꯤꯕꯝꯗꯀꯣ ꯌꯥꯝ ꯃꯣꯠꯂꯝꯃꯦꯕ ꯑꯗꯣ ꯑꯩ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯩꯔꯦ ꯈꯣꯡꯎꯞꯁꯦ ꯁꯤ ꯂꯩꯔꯦꯀꯣ ꯂꯣꯏꯅ ꯃꯣꯠꯂꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯁꯤꯁꯨ ꯇꯠꯂꯦꯅ ꯇꯧꯔꯤꯁꯦ ꯁꯤ ꯂꯥꯏ ꯇꯥꯁꯜꯂꯨꯁꯤꯔ ꯈꯪꯗꯦ ꯕꯖꯥꯔ ꯆꯠꯂꯒ ꯑꯗꯣ ꯁꯤ ꯂꯣꯏ ꯃꯣꯠꯂꯦ ꯈꯣꯡꯎꯞꯁꯤꯗꯤ ꯑꯍꯟꯕꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯆꯦꯟꯕꯗ ꯎꯞꯄꯒꯤꯅꯦ ꯁꯤꯁꯦ ꯈꯔ ꯐꯛꯏꯁꯦꯀꯣ ꯑꯗꯣ ꯑꯩ ꯁꯨꯗꯣꯛꯈꯤꯒꯦ ꯃꯌꯥꯝ ꯁꯨꯗꯣꯛꯄ ꯂꯣꯏꯔꯒ ꯀꯌꯥꯝ ꯐꯖꯩ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ ꯑꯩ ꯁꯨꯗꯣꯛꯄ ꯂꯣꯏꯖꯔꯦ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯐꯧꯗꯣꯛꯑꯦ ꯁꯤꯗꯩꯁꯤꯗꯀꯣ ꯅꯨꯡꯁꯥꯁꯦ ꯌꯦꯡꯉꯨꯗꯣ ꯑꯗꯨꯒ ꯁꯤꯒ ꯐꯧꯗꯣꯛꯑꯦ ꯍꯣꯔꯦꯟ ꯀꯪꯉꯀꯥꯟꯗ ꯂꯧꯁꯜꯂꯅꯤ ꯀꯪꯕꯕꯨ ꯉꯥꯏꯇꯥꯏꯅꯤ ꯑꯗꯨꯒ ꯁꯤ ꯐꯤꯇꯥꯁꯤꯗ ꯂꯩꯔꯦꯀꯣ ꯃꯥꯒꯤ ꯃꯔꯤꯗꯣ ꯑꯗꯣ ꯁꯤ ꯌꯦꯡꯉꯣꯗꯣ ꯇꯦꯡꯒꯣꯠꯅꯤ ꯇꯦꯡꯒꯣꯠ ꯑꯗꯣ ꯌꯦꯅꯝꯅꯦ ꯁꯤꯒ ꯇꯦꯡꯒꯣꯠ ꯁꯦꯡꯉꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯗꯤ ꯂꯦꯕꯨꯁꯦ ꯌꯥꯝ ꯆꯥꯏꯕꯀꯣ ꯂꯦꯕꯨ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯆꯥꯛ ꯆꯥꯕ ꯀꯥꯟꯗ ꯂꯦꯕꯨꯁꯦ ꯁꯨꯝꯖꯤꯜꯂꯒ ꯅꯠꯇ꯭ꯔꯒ ꯂꯦꯕꯨꯁꯦ ꯃꯩꯗꯣ ꯊꯨꯝꯗ ꯍꯥꯏꯅ ꯅꯝꯃꯒꯀꯣ ꯑꯩ ꯆꯥꯕꯗꯀꯣ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯂꯦꯕꯨ ꯄꯥꯝꯕꯤꯁꯦ ꯊꯥꯏꯌꯦꯕ ꯑꯃꯈꯛ ꯊꯥꯔꯦꯕꯀꯣ ꯁꯣꯝꯗ ꯑꯃ ꯍꯧꯔꯦ ꯃꯃꯥꯡ ꯎꯠꯈ꯭ꯔꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯊꯥꯏꯌꯦꯕꯀꯣ ꯑꯇꯩꯁꯨ ꯊꯥꯒꯦ ꯇꯧꯔꯤꯅꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯎꯔꯛꯑꯦꯕꯀꯣ ꯊꯥꯕꯁꯦ ꯑꯩ ꯎꯠꯂꯛꯀꯦ ꯃꯌꯥꯝꯗ ꯈꯔꯅꯤ ꯃꯇꯨꯡꯗꯗꯤ ꯆꯍꯤ ꯑꯃ ꯃꯇꯨꯡꯗꯗꯤ ꯄꯥꯜꯂꯛꯀꯗꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩ ꯎꯠꯂꯛꯀꯦ ꯁꯨꯝꯃꯨꯛ ꯋꯥꯡꯉꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯎꯠꯂꯛꯀꯦꯕ ꯍꯧꯖꯤꯛꯀꯣ ꯁꯤꯗ ꯂꯩ ꯑꯗꯣ ꯁꯤ ꯂꯩꯕꯨ ꯄꯥꯝꯕꯤꯅꯦꯕꯀꯣ ꯁꯤ ꯂꯩꯕꯨ ꯄꯥꯝꯕꯤꯅꯤ ꯑꯗꯨꯗꯣ ꯁꯤꯁꯦ ꯋꯥꯠꯂꯤꯗ ꯄꯥꯟꯈꯤꯔꯣꯏ ꯌꯥꯝ ꯄꯤꯛꯏꯕꯀꯣ ꯑꯇꯩꯁꯨ ꯊꯥꯒꯦ ꯇꯧꯔꯤꯅꯦ ꯁ꯭ꯋꯥꯏ ꯃꯄꯥꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯑꯗꯒꯤ ꯁꯤ ꯃꯄꯥꯁꯦ ꯁꯤ ꯂꯦꯕꯨ ꯊꯥꯖꯤꯟꯒꯦ ꯇꯧꯔꯤꯅꯤꯀꯣ ꯁꯤ ꯃꯄꯥꯁꯦ ꯁꯤ ꯂꯦꯕꯨ ꯄꯥꯝꯕꯤ ꯑꯃꯗ ꯂꯨꯄꯥ 200ꯃꯨꯛ ꯇꯥꯏꯌꯦ ꯑꯗꯣ ꯑꯩ ꯂꯩꯔꯛꯀꯦ ꯇꯧꯔꯤꯅꯤ ꯕꯖꯥꯔꯗꯒꯤ ꯌꯣꯟꯕ ꯀꯥꯟꯗꯀꯣ ꯑꯗꯣ ꯍꯟꯗꯛ ꯈꯔꯅꯤꯁꯦ ꯂꯩꯕ ꯉꯝꯈꯤꯔꯣꯏ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯕꯖꯥꯔ ꯆꯠꯂꯤ ꯑꯗꯨꯏꯁꯨ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯂꯩꯕ ꯉꯝꯈꯤꯔꯣꯏꯕ ꯑꯗꯣ ꯁꯤꯃꯗꯤ ꯆꯥꯎꯔꯦ ꯃꯌꯥꯝ ꯁꯤ ꯈꯣꯡꯎꯞꯁꯦ ꯌꯦꯡꯉꯣꯗꯣ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯌꯦꯡꯉꯣꯗꯣ ꯁꯤ ꯂꯦꯕꯨꯅꯦ ꯂꯦꯃꯟ ꯀꯣ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯂꯦꯃꯟ ꯑꯩꯅ ꯆꯥꯕꯩ ꯉꯥꯛꯇꯅꯤ ꯁꯤꯗꯁꯨ ꯂꯩꯗꯨ ꯁꯤꯗꯁꯨ ꯂꯩ ꯃꯌꯥꯝ ꯂꯩ ꯑꯩ ꯅꯨꯡꯇꯤꯒꯤ ꯆꯥꯏꯕ ꯑꯩ ꯆꯥꯛ ꯆꯥꯕ ꯈꯨꯗꯤꯡꯒꯤ ꯆꯥꯏꯕ ꯅꯨꯡꯗꯥꯡꯕꯨ ꯆꯥꯏ ꯑꯌꯨꯛꯁꯨ ꯆꯥꯏ ꯑꯗꯨꯅ ꯂꯩꯁꯤꯜꯂ ꯊꯝꯃꯤꯕ ꯃꯌꯥꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯣꯃꯦꯟ ꯕꯣꯛꯁ ꯀꯣꯃꯦꯟ ꯍꯥꯏꯕꯤꯔꯝꯃꯣ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯝꯃꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯦ ꯑꯅꯥꯕ ꯌꯦꯛꯄ ꯌꯥꯎꯗꯕ ꯑꯣꯏꯕꯤꯌꯨ ꯑꯩ ꯁꯣꯏꯖꯒꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ